Karigumba lamdam asida thokliba erang asi loisingani hairabadi CM phamdagi haraona resign touba ngamgani adubu chief minister gi pham paiduna lairiba asi state asigi yelho furup singbu kanabagi damaktani haina Manipur chief minister nongthombam birena phongdokre wafam asi the print ga unakhiba interview amada mahakna phongdokhibani Chahi ama helaklaba lamdam asida thokliba erang asigi matangda miyamna chief minister pham thaduknaba kholaw kaya lakliba asigi matangda hanglakhiba wahangi pakhum piraduna CM Birena hai lamdam asida thokliba erang asi mahakna pham thadoklaga waroisin purakani khalabadi haraona pham thadokpa ngamgani adubu mahakna CM gi pham asi makha tana pairiba asigisu maram lei mahakna chief minister oiriba asi state asigi yelho furup singbu ngak senabagini haiki Mahakna makha taraduna hai Manipur gi haujik oiriba fibam asi yamna phagatle adubu amaromda yamna sectionba mathok taba state asigi tunglam chatki dama compromise tawoidaba amadi yelho furup singi dama khanba mioi ama mathok tai hairaduna thokliba crisis asi araiba upai sinaduna warosin puraknaba hotnagani amadi miyamna su mahakna lusingliba lengak asida thajaba thamli haina phongdokhi Lamdam asida thokliba lan asi maghaki lengakna drug mafia singi mathakta war on drugs athakiba illegal immigrant amadi mass poppy cultivation gi mayokta lepluba adudagi thorakhibani yamna thuna warosin ama purakbagi wakholonda hena maipakna jangchinba mathok tai yelho mising ngaknaba amadi makhoibu chahi lising amarom asoi angam yaudana Tangdu laitana lainaba firep sing lominaba changi haina phongdokladuna Prime Minister Modi gi liching makhada Manipur gi issue asi yamna lumna lawbaga loinana Union Home Minister Amit Shah gi makhada high level security meetings pangthokre athuba matamda warosin ama puraklagani haibagi thajaba lei haina su phongdokhi Amaromda Arambai Tengol gi matangda hangba wahangi pakhum piraduna Chief Minister na hai Arambai Tengol asi Cultural organization amani adubu lamdam asida thokliba erang asina maram oiraga lamdam asibu khulai paiba singdagi ngakthoknaba khul ngakpada saruk yakhibani Karigumba praja miyam da landarakliba asidagi miyam gi punsibu ngakthokpiba ngamlabadi makhoi gi khulai sing surrender tawrakani haina su phongdokhi